Hai ma'am. Hi ma'am. Ma'am ngasi boni michin naw sak saminare chariba hinjang singje khoi ngasi gi mathel je nga makok leire ko aduga ngai thongba aduga topa yum gi hinjang kai ka aduga sisna soi ga mangan ga thongba yum gi ko aduga morok mit pa yawre raw thongba yawre loi mix taw selabne ko ngasi hinjang je nangena nangna pamba nga tani dana ngasi na aina pamba hinjang de sa du khangbra adu punna चावै दो यंगमिनासे अदुदि वारी छंगदरोइस हौरसे अखोइ चाद्रिङैदा छिम्बिबो मपुदा हाना बिसिनजको Aurake. Aurase. Khut hamdriba ngasa. Yare yare. Yumgi pirup ni ko. Pirup. Pirup. Sina. Thabi. Thabi. Asina nga kokta. Mina nga hai thongin harau nang nga ko ta pansila di. Si pirup. Oh, si hanjagira. Ain haidarage basi usoiga mangan thongbase. Ti gi time ni da. Adu ko. Yare. Kali su hangoro. How krida. Lafai gi manjung. Lafai nat ya bim gi ne. Bim gi wari din ne ba. How krida taw no. Wow, kreda. Tumnya yak bana. Ako. Man jano seman taw. La kai ariba se. La thok pre la ra. Murok me pada. Murok me pasida lai ko mem. Amanga. Hora, hota bro. Hawe. Isoi di kha ni kha ni. Kai buna. Isoi do. Isoi. Usoi ayo. Usoi do. Kha ye ba. Kata tawe ba. Kata tawe ba. Noi ba jau do. Patang do. Makut kha bane ba. Makut kha ba mi na usoi thiladi khai dana. Duman tawe. Nang khada ba? Ada khada. Ada taba ya da ba. Ai kaya kagan di da. Taba di ya da ba. Ma'am athubada thaina gi akhoi na cha khiba bana kaino do roi do mu halase ko Madam tau do. Aina di chi. Sao nga si. Nga makok sa ba siya? Brain yam lai. Brain lepra. Mi ngang ba siya akong tiyan tada ba. Omiga yaw ni na ko. Mitsu yam singi. Nga makok sa ba siya. Ayu ako'y sarski. Saksana ba? Yuki. Nga makok to ay na dum sa ba khang ba? Noi nga makok yaw ra ay na dum sa ba? Haidi mi mayam sa ba ni na nga do yam ni na. Nga makok yam yaw dana. Glass ta. Mamang da ising thakpagi glass thapba do. Ko pang na ka. Mitsu ba. Omega ki saru yam yaw. Mina pudra. Ai so dum chen kha. Ti bagi. Nga maru yin ko. No. Rau atumban. Rau thong. Sita dum sa ka.
ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯆꯥꯏꯁꯦ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯍꯪꯈ꯭ꯔꯣꯅꯦ ꯍꯪꯖꯤꯜꯂꯣ ꯃꯌꯥꯝꯅ ꯍꯪꯖꯤꯜꯂꯣꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇ꯭ꯔꯕ ꯀꯃꯦꯟꯗ ꯄꯤꯌꯨ ꯑꯗꯨꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯃꯣꯏꯅ ꯆꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯕꯁꯦ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯎꯔꯝꯃꯣꯏꯗ꯭ꯔꯥꯅ ꯍꯪꯉꯣꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕꯁꯦ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯎꯔꯝꯗꯔꯥ ꯍꯥꯎꯔꯝꯗꯔꯦ ꯃꯌꯥꯝ ꯈꯣꯏꯅ ꯆꯥꯕꯁꯦ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯌꯣꯕ ꯅꯪ ꯄꯜꯂꯣ ꯍꯩꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯕꯁꯦ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯅꯪꯅ ꯄꯟꯕ ꯍꯩꯇꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯣ ꯍꯥꯎꯇ꯭ꯔꯗꯤ ꯀꯃꯦꯟꯇ ꯄꯤꯌꯨ ꯍꯥꯎꯔꯁꯨ ꯀꯃꯦꯟꯇ ꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯦ ꯆꯪꯉꯛꯇꯣꯏꯅꯦ ꯁꯤ ꯀꯔꯤ ꯉꯥꯒꯤ ꯃꯀꯣꯛꯅꯣ ꯉꯥꯒꯤ ꯃꯀꯣꯛꯇꯤ ꯌꯥꯝꯃꯦ ꯉꯥꯐꯩꯒꯤ ꯉꯥꯐꯩꯒꯤ ꯃꯀꯣꯛ ꯍꯥꯅꯤ ꯏꯁꯤꯡ ꯊꯛꯄ ꯀꯥꯟꯗ ꯅꯣꯛꯀꯅꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯁꯤꯗ ꯑꯜꯁꯔ ꯇꯧꯕꯒꯤ ꯍꯥ ꯑꯜꯁꯔ ꯇꯧꯕ ꯍꯥꯏꯌꯣꯅꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯃꯤꯅ ꯂꯩꯁꯥꯕꯤꯅꯒ ꯁꯤ ꯀꯩꯗꯧꯕꯩꯅꯣ ꯀꯔꯤ ꯆꯥꯔꯨꯕꯩꯅꯣ ꯅꯠꯇꯦ ꯑꯜꯁꯔ ꯇꯧꯕꯩꯅꯦ ꯍꯥꯏꯌꯣꯕ ꯑꯜꯁꯔ ꯍꯥꯏꯌꯣ ꯑꯟꯁꯔ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯟꯁꯔ ꯇꯧꯕꯅꯤ ꯑꯜꯁꯔ ꯍꯥꯏꯌꯣ ꯃꯥꯎꯠ ꯑꯟꯁꯔ ꯊꯣꯛꯔꯛꯑꯗꯤ ꯅꯪ ꯑꯟꯁꯔ ꯍꯥꯏꯕ ꯅꯠꯇꯦ ꯑꯜꯁꯔ ꯍꯥꯏꯌꯣ ꯑꯜꯁꯔ ꯑꯜꯁꯔ ꯑꯩ ꯄꯟꯕ ꯍꯩꯇꯦ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝ ꯁꯤꯜꯂꯛꯑꯗꯤ ꯍꯣꯔꯦꯟ ꯏ ꯀꯥꯔꯛꯀꯗꯧꯔꯤ ꯑꯁꯤꯁꯦ ꯁꯤ ꯆꯥꯔꯗꯤꯀꯣ ꯍꯥꯞꯄꯅꯤ ꯃꯥꯁꯨ ꯄꯟꯕ ꯈꯣꯠꯄꯒꯗꯤ ꯈꯪꯉꯤ ꯄꯜꯂꯗꯤꯀꯣ ꯈꯣꯛꯈꯤ ꯈꯣꯛꯀ ꯂꯩꯔꯅꯤ ꯀꯔꯝꯕ ꯃꯅꯥꯅꯣ ꯀꯔꯤ ꯃꯅꯥꯅꯣ ꯀꯣꯕꯤ ꯅꯥꯟ ꯀꯣꯕꯤ ꯅꯠꯇꯦꯗ ꯆꯝꯐꯨꯠꯀꯤ ꯃꯅꯥ ꯂꯦꯛꯇꯤꯁ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯤꯗ ꯊꯥꯔꯝꯕꯗꯣ ꯀꯧꯇꯥꯗꯒ ꯇꯧꯔꯒ ꯊꯥꯔꯝꯕꯗꯣ ꯈꯪꯍꯧꯕ꯭ꯔꯥ ꯅꯪ ꯈꯪꯍꯧꯗꯦ ꯑꯁꯤ ꯃꯃꯥꯡꯗ ꯕꯣꯇꯜꯗ ꯇꯧꯔꯝꯕꯗꯣ ꯈꯪꯕ꯭ꯔꯣ ꯈꯪꯂꯁꯨꯀꯣ ꯀꯥꯎꯔꯦꯕ ꯈꯪꯗꯤ ꯈꯪꯉꯒ ꯀꯥꯎꯔꯦꯕ ꯍꯥꯎꯋꯦꯍꯦ ꯍꯥꯞꯀꯅꯨꯀꯣ ꯗꯣꯛꯇꯔ ꯂꯩꯇ꯭ꯔꯦꯀꯣ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯉꯥ ꯃꯀꯣꯛꯁꯦ ꯀꯥꯏꯕ ꯍꯧꯔꯁꯦ ꯉꯥ ꯃꯀꯣꯛꯁꯦ ꯀꯥꯏꯕ ꯍꯧꯔꯁꯦꯕ ꯑꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯨꯁꯤꯜꯗꯣ ꯃꯥꯒ ꯅꯪꯒ ꯑꯩꯒ ꯆꯥꯛ ꯆꯥꯅꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯣꯅ ꯍꯪꯉꯗꯤ ꯑꯩꯁꯨ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ
ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯣ ꯍꯥꯏꯌꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯑꯗꯨꯗ ꯅꯣꯛꯄꯁꯤ ꯀꯔꯤ ꯍꯩꯔꯣ ꯍꯥꯏꯕꯁꯨ ꯄꯟꯕꯤꯗꯦ ꯉꯁꯤ ꯌꯦꯡꯕꯩꯔꯣ ꯚꯤꯗꯤꯑꯣ ꯉꯔꯥꯡ ꯌꯦꯡꯕꯅꯤꯗ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯎꯝ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕꯗꯣ ꯑꯗꯨ ꯅꯪ ꯌꯥꯎꯗꯦ ꯍꯥꯏꯅ ꯁꯥꯎꯕ ꯀꯅꯥꯅ ꯃꯌꯥꯝꯅ ꯑꯩ ꯇꯥꯒꯗꯦ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯏꯜꯍꯧꯔꯥ ꯌꯥꯔꯦ ꯏꯟꯖꯥꯡ ꯂꯧ ꯀꯣꯊꯧ ꯁꯤꯗ ꯂꯩꯌꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨꯗ ꯃꯌꯥꯝꯁꯦꯀꯣ ꯁꯟ ꯆꯥꯔꯁꯨ ꯁꯥꯎꯋꯦꯕ ꯑꯣꯛ ꯆꯥꯔꯁꯨ ꯑꯃꯨꯛꯀ ꯑꯣꯛ ꯆꯥꯗꯕ ꯃꯤꯅ ꯑꯃꯨꯛ ꯁꯥꯎꯋꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯣꯛ ꯆꯥꯔꯗꯤ ꯁꯟ ꯆꯥꯗꯕ ꯁꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯆꯥꯏ ꯂꯣꯏꯃꯛ ꯆꯥꯏ ꯑꯗꯨ ꯍꯨꯏꯗ ꯄꯤꯊꯣꯛ ꯅꯈꯣꯏꯁꯨ ꯎꯔꯅꯤ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯅꯌꯥꯝꯕꯅ ꯄꯥꯝꯖꯕꯩꯔꯣ ꯈꯪꯗꯦ ꯐꯖꯅ ꯆꯥꯔꯦꯍꯦ ꯀꯟꯒꯅꯨ ꯀꯟꯗꯕꯤꯗ ꯆꯥꯎ ꯆꯥꯛ ꯀꯟꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯌꯦ ꯐꯠꯇꯦ ꯍꯥꯏꯌꯦ ꯏꯅꯔꯖꯤ ꯌꯥꯎꯗꯕ ꯏꯅꯔꯖꯤ ꯍꯦꯟꯖꯤꯟꯕ ꯑꯗꯣ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯁꯦ ꯃꯇꯣꯡꯅꯦ ꯌꯥꯏꯍꯦ ꯏꯟꯕꯤꯔꯛꯎꯔꯥ ꯍꯥ ꯉꯥꯁꯦ ꯏꯪꯂꯤꯁꯇ ꯀꯔꯤ ꯀꯧꯒꯦ ꯐꯤꯁ ꯉꯥꯔꯤꯗꯤ ꯉꯥꯔꯤꯗꯤ ꯉꯥꯅ ꯁꯦꯝꯕꯅꯤꯅ ꯑꯗꯨ ꯀꯔꯤ ꯀꯧꯒꯦꯕ ꯐꯤꯁꯅꯤꯅ ꯅꯠꯇꯅ ꯉꯥꯔꯤꯁ ꯉꯥꯔꯤꯁꯦ ꯐꯔꯃꯦꯟꯇꯦꯠ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯗ ꯀꯔꯤ ꯑꯍꯜꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯗꯣ ꯑꯗꯨꯅ ꯄꯥꯈꯪꯗꯣ ꯃꯥꯅ ꯍꯥꯏꯕ ꯉꯥꯔꯤꯅ ꯉꯥꯔꯤꯁ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯣꯛꯄ ꯏꯪꯂꯤꯁꯇ ꯉꯥꯔꯤꯁ ꯍꯥꯏꯕ ꯁ꯭ꯀꯨꯜꯅ ꯁ꯭ꯀꯨꯜꯁ ꯆꯥꯛꯁꯦ ꯉꯝꯗ꯭ꯔꯁꯨ ꯁꯤ ꯉꯥ ꯀꯣꯛ ꯆꯥꯁꯤꯟꯁꯦ ꯀꯥꯏꯈ꯭ꯔꯕꯅꯤꯅꯀꯣ ꯉꯥ ꯆꯥꯛ ꯆꯥꯁꯤꯜꯂꯨꯔꯅꯨ ꯁꯤ ꯉꯥ ꯏꯟꯖꯥꯡ ꯑꯣꯏꯅ ꯆꯥꯔꯣ ꯆꯥꯛꯇꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯣ ꯉꯥꯗꯤ ꯌꯥꯝ ꯆꯥꯔꯁꯨꯀꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯉꯥꯛꯇꯪ ꯂꯩꯔ ꯇꯨꯝꯈꯤꯅꯦꯕ ꯃꯥꯗꯤ ꯁꯥꯗꯤ ꯇꯨꯝꯕ ꯋꯥꯏꯕ ꯉꯥꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯊꯨꯏꯕ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯔꯣꯏꯗꯣꯏꯕ ꯅꯪ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤꯅꯦ
ꯑꯩꯁꯦ ꯄꯦꯔꯨꯛꯁꯦ ꯌꯥꯝ ꯄꯥꯝꯕ ꯆꯥꯕꯗꯤ ꯆꯥꯅꯤꯡꯗꯕ ꯄꯦꯔꯨꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯃꯊꯣꯟ ꯈꯛꯇ ꯆꯥꯔꯒꯦ ꯁꯤ ꯆꯥꯔꯣ ꯑꯩꯁꯨ ꯆꯥꯅꯤꯡꯕ ꯃꯗꯨ ꯆꯤꯡꯁꯤ ꯄꯥꯊꯣꯛꯈ꯭ꯔꯦꯀꯣ ꯃꯥꯏ ꯃꯄ꯭ꯔꯥꯝꯗꯣ ꯌꯥꯗ ꯄꯜꯂꯦꯕ ꯁꯣꯝꯗ ꯆꯥꯗꯤ ꯆꯥꯅꯤꯡꯕ ꯌꯥꯝꯅ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯕꯣꯅꯃꯩꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯡꯖꯨ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯇꯦꯡꯉꯧꯅ ꯁꯤꯡꯖꯨ ꯇꯧꯕꯁꯤ ꯁꯤꯁꯨ ꯈꯔ ꯆꯥꯎꯁꯦ ꯅꯪꯁꯤꯜꯂꯣ ꯇꯥꯁꯤꯜꯂꯣ ꯂꯩꯔꯥ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯍꯧꯔꯒꯦ ꯇꯔꯤ ꯌꯥꯗ꯭ꯔꯥ ꯑꯩ ꯇꯤꯁꯨ ꯄꯦꯄꯔ ꯂꯩꯔ ꯊꯝꯃꯝꯕꯗꯣ ꯀꯥꯏꯗ ꯊꯝꯈ꯭ꯔꯕꯖꯥꯠꯅꯣ ꯑꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯕ꯭ꯔꯥ ꯆꯠꯊꯣꯛ 하요. 너 구보다 만닝놈 파도끼니까 somda 불러도 만닝놈 잣뻔데 모이붕 공부도 모이붕 하니까 하 마이테기스만 공부도 타로이 아초바 만보도 아두 공부도 하이타바기 만닝놈 잣래 하시네 보 알아가 만닝놈 잣하고 인장은 응 quái 밤 인장 저 거리 인장 ai hậu miên 사밍도 묵 홍크라 hậu miên ga san ga hình gần ra sự cảm miên cha hậu miên pro 하면 kilo kia sa bang ngam ni na lạc ta ra phak gì đó con nung chừng nào yo taragi pro lạc tara kìa cái gì nung tara hai si bukari roten pro 하면 마품 따라 아이로 비스 따라 아이로 pistara ni itu pro kiam sawo pisna susu sawo tara puroro kai puro kya ha dia hậu miên pro ini pura kan ini kaya puro ai no ba amaka kari no amaka kai bu kari no ba pista amaka pro ba su sawo da kilo kaya puro ai no adu de kangani kilo do kirang da han ba kilo do oi ni sa le ga serang da halani ni thonga di pira ro ka so ma'am chaba ngamdra yadra kitang lem khre ko sa dum hui dum tham khre hui ani loi ba ko ngasi de hawna sami na gre mathang amuk ka injang cha ji ge dum bonum na hameng cha si hameng amuk tawra ge adu ni ni ler cha se ko pare ma'am ado de next bidai da next video da muk theng dar si mayam next video next video da muk theng dar si ngasi gi de swai da muk kai na si bye bye